Yang biri Punamupu, Sharatchandra Ceremony Pick News ki Manung Taram no sitting. I say Manung topic say voters awareness about voting. I wish the Masiki topic si Karidagi Equina Tangai Padava, area nona Quina Conservancy Maruina Hosiki, MAYOL MAYOL's organization money, MAYOL site tagi voters singta Nium Chumna, Kangnun Chumna, vote say Saru Yabu Habagi, Adugumba campaign ama dum left and Chatak Pipetai. Maswai sini maram urakan da ngasigi voters ki awareness ki matang talak sabani aduga maruina akupa maron tu budi MAYOL dagi hangna khangni maruina candidate se asumba candidate khan bada mateng ohendori bra awareness na natragana niyom chumba du khaktang ohen badura haidi vote paisa lawdaba chakcha hijaram da saruk yadaba haibagi area du oirira natraga karim kan da candidate kamaina khanni achumba khanna nabagi achumba du Achumbana sine na putopuna trasu achumba khana nabagi formula taklak pa chala haibatuda kumna khangna bagi tanjaduni lengin guessing di aigi yet sang pambiri basi ningtho khogjam Ibungochoubi executive editor da Manipur men ne ai hanbada tamo chu taram noksari aduga tamo Ibungochoubi oide lengin biri basi Asem Prince president MAYOL ne ai Prince fu taram noksari aduga Prince ki oida aigi ne yet thangna phamini jare basi Chinglen Maisnam professor Economics Department, Manipur University ni Oja Chinglen Maisnam noksari. Prince maruina aiga di han batheng nabani manu hunada aina ihana na khangning basi hantak ki awareness campaign am di ure aina sum pau sum yengak pata sudum MAYOL ki kari activities campaign maruina campaign sigi aim and objective su karino aikoina maruina ayeng basing na khangning doisina vote niyom chumna kanglon chumna haibagi area am di palle samoy karai denoma achumba candidate khanba haibasisu yam maru eba part am oirakpanina aikoina achumba candidate to sini na MAYOL ki site ki haibidrasu achumba candidate tungda phaba torokadaba lamdam sigi kanaba torokadaba midu masak khangdoknaba formula amagadi MAYOL ki site gi thambibra handagi campaign sida chini please go ahead hanga maktada impact tv Sinau sumbi kono ni kan mucari lo yana masih thorom masih panelist election biriba wazani busu kono jari amadi yang biriba puno pusu mai bin ni makedi kono jari tasenga Manipur yulik MAYOL na pamjari ba dum laba mikhalgi oiba saktam masa masida han ba makta da khoina changsan jaba dum la campaign am khakni khoi gi anoba langon gi paujel pu balam sang khungsa makhak December ki tang kundagina January tang mapan pau tasakro matungda January tang mapan aroi benamit asida laipak miam gi achobong pham ngol loina Manipur University da Manipur yulik na lauthok sakba lang thabal declaration haiduna lauthok warolam ka leijaki lauthok warol sida point tare ni panjab se point tare ke manungda aikoi point ani subasi akoi makeup thoklasi politics sa afa makali politics tawrasi politics tamai onselasi mikhalda bot ta paisa yen ba madi lowba chakcha haijana ba asugum se tawroisi haibagi point ama khak ho yaujai aduna MAYOL na masagi hairiba langthabal declaration sida panjari point tare lase masida koin politics se khangat charakanda mangna tanu leiba lok sabha election asigi mangoina na ekoina khunai amada ngasi nari balaina kaya amasa masi aikoi khunai asigi leiriba lengak lona sa masi sum sasalapadini haina lobjarakanda ihan hana MAYOL na pamjari ba dumlaba awan ba anoba khunai ama lingbagi ngasi tokai ba section kaya amada tokai ba hiram kaya amada sotharaga leiriba sumlaba khunai asa masi amutang sakhatpa khunai ama mating leiba frup ama oike haba targadi koi leiriba dumlaba lengak lona do fatrabadi yaroi afaba lengak ama lingakanda koi chapchana nariba leina khudimaki masigi layong singa se koina khangakpa amadi masigi leina se koin laying bangamakani habi thajabdu loinana MAYOL yanhana changsan jabadung laba a step forward oina changsan jabadung campaign ama khakni ekigi anoba langon gi board ani thonjarakanda campaign changsan jabani haiba campaign si na being thamiba aim and objective se koina taseng na pamjari ba dung laba anoba khunai ma lingbagi social change sum proper pamliba masida koi social movement amadi tangai phaduna lei
social movement nama sagat pa habisi matam sangi aduga khunai am na ri balai na sing asi laing batu matam sangi maram batu nai khoina khunai adu da lai ri ba myam hupna ai khoi gi thengnari ba singna ba kya ma challenges myam ma sa kupna khangmin na ba amadi leibak khunai singat pagi mityeng da ai khoi puning changba masi bune khoina myam se politics tawrasi haijabas adu ngasi ai khoina mamang thak tagi tokai tokai issues kya am hummaga la aka da ai khoi se kakngau na leiba myam oiba aduga hujiksu tha tarama thoi changsalak laba dung baba achoba crisis ama achoba akhoi gi conflict ama leiba na maram markan da ai khoi myam sa masi kari dagi tholei bano conflict myam thengnari ba issues kya ama adu issues kya ama namsala lei hi kya am si yawre masi gum ba tholing da ba thogdo wa thok kya ama chakhat paga yemung na ba chakhat pa thindahan ba dung ba myam tholi ba se masi kari gino haiba taragadi fruit ama leipa ama pan bada lei taseng leifam topa adum blengak lon ado madu myam na thamdabagini haibaduni maram maduna aikoi ngasidi manipur yukling na myam da bizari ba paujel amadi myam da thamjaning badi aikoi anoba langwan ama anoba mapu ama new state ama or nation ama sem na bagi national regeneration tawna ba hotna bada aikoi politics aming changa kanda politics ki fundamental component amu oriba mikal vote na tragan election asa masigi kangnon se sumthoku matam tai matam du da afaba mihut matik chaba mihut haibasa system duna kangnon na chumba taragadi adu tholakani haibasini adu kangnon adu landuna leiraba kangnon adu yamna tohoidaba yamna tukachaba yam worse oiba dumlaba type of vote na tragan election na tragan mikal oiba taragadi adumak afaba mi fana tholakba taragasu anai beisingda adumak lupthagi ba haiba tare afaba mi dusu aduna aikoina pamjabadi myam hupna iho maga loinana mikal kangnon na sa langliba election lok sabha elections de horakanda matung taba local bodies singi election sing dasu 2027 da lakadaba tarahum do shuba state assembly election dasu aikoi lepa lektana adumak aikoina iseri paujel amadi aikoina chansan jerbe campaign chansan jarakanda myam da educate tawrakanda aikoi chap chaba dung mikal gi afaba chap chaba afaba masak phajaba adunglaba mikal kangron ama lerapa targadi soidan maki afaba politician tholaka targadi ekogi afaba lenga ama lingak pangam leibak khunai ama lingom matamda politicians sing lobadaba role aduga government na lobadaba role haibadi aikoina afaba government habisi kari buno na haiba matamda miyam bahraw hon bangam so in short maroina bot thadabagi niyom adi kangron du chumagadi sungsoi soidana afaba mirep ase khalakani tholakani haibage idea ne mathang nong la ke prince thank you so much for pass down just Chinglen chamha kare no ma campaign si long way yamna adi handa khaktang to bune yaru haibagi area do mati prince plus MAYOL ki site chu phil to bodi male yes handa ki se hana dagi horasi haibagi tangkak tuma aduga idea behind si kamaina ubi aduga karim kanda adu maine hek to kanda yam phajaba haidi manba ID election se politics se kya ID pamde ai yauroi ga haba se ai khoi chum khan bada han bada yam phajaboi ni ngame a khoi shudum chindagi adum haido ke sum yauri election se am molida rajniti se am molida vote se kan de da achumba mirate khamba du oi thokte masi yauroi na thai bu du na di yarak ta bagi ria du ni swai area se ja Chinglen kamai ubi budget se khoi na yam maru oi de budget ki khana bada mi yam jengam da do budget se yum hek chalai badagi na isha chalai jaba duga isha gi any financial matter sing se budget ta loina hek gi han yengu da budget ngak ta oirambai wari duni ja Chinglen han ba round kamai thamini ga ige राजनीति योक्शन गनो पॉलिटिक्स योक्शन गनो अदुगा कोई बहुत सी क्या योंदे कोई राजनीति से खीरे का है कोई सही मंगा से की मनुद लेगिबा कोई नुमित मसिंग से त पाथो जेबा सहंगा निफु सहंगा मंगा से मसी सही मंगा से देदा मसी दे कोई की सही मंग दना नत्रगन कोइना मसागी कोइना पामिबा यौ तोदना मयाम तरोगसु हाइदि लेंगा की मैक्टबु तौरसु नत्रगन कोई की म्याम की मागी इशू म्याम पुकतन तौरगसु ख्वाइदगी मरुरिबा अकोगी डिसीजन मेकर लॉ मेकर सेमगदोरिबा अदु चेंज प्रॉब्लम ख्वाइदगी मरुरिबा एग्जाम मरिबा भोट मितुदा आईडी इलेक्शन जाउजदे अंगोंददी हाबिरकनो हाइबदो अदुनेबा खोगी ngsaigi adudani ahong bai se khrai bai lakadoino haise madugi thakta lariba adugumba khunai amana ahong balak bai simadi adudi mangda mangra tan bagumane haide pamisi karino haida matam dugi lenga
ngalingagi matam gi oro adagi amagi oro matam matungi pamiba lengakna pamidi karino hada aigi chokri da aigi power da singnarakta badune nang tawning batawa nangi maduda kogi madugi asang baina loi puthok basu aigi mayokta nangna lising da lakha da law khongba maduda yog to basu kain kaite tawudadi vote numit khaktang di nang suti lobiu sida yana raga di sibo koi funding disen hai okay funding disen di ai makta tung han ba la digi bun tahon ba aduga ai di rajniti yog de ya dang ngasagi magi ning thau khanba numit aduga leva ki change prokan mitu da suti lohon gi ba si achoba pithibi wani ko masi ko gi malingo ina nainari ba adumba masi asogi show mane aduna karigu mana politics da yawra gadi power gi wakhla e hadi power da mayon tam ai power da mayon tam agadi mana tawri ba thabu khudi maksa masi challenge ngata de threat mo no ra kadoine aduga power da bo koi challenge tarok ba adu agadi nang na phana yam na law bo nang na phana ko ngasu nang na mi lising lakha koti nang na koi mobilize tawra su election bo yarok ba politics tabu nang na yaw de na kalaba madugu makhagi pot orgadi maunda singna ba yam chawna singna bo ite aduna khwadigi luri di ngasagi magi power da singna rakpade mi amatang chongthoraga su madi achawa threat ona urakani achawa threat ona urakani aduna masini ko gi politics aduna ngasagi kari gumatam da koina hai suma makhalgi politics gi lakto ga layu natragana aidi politics yaujade hai basa masi matam dugi langak tugi makoina sanaba politics ne harine adugi langdu da trap ta thuri ne ainari ne si ngalingai wani si yam ngalingai koina satro ori ngai gi moment tor ko matam da masigi se adum sigi wari se dum sanai adi a political orga di madu ko gi matam dugi magi sagi kari haini politics to madugi magi ruling gi politics ai koina maduda dum trap to na thuri bani kana khan gi ba mayam legi yam ngalingai matam gi wani koina satra gi moment da horko matam da khan gi bse aduna politics ta yauda ba haibasi masi koi mati chumde aduna awan ba porkadori sidi politics nani adu awan ba porkadori si india da di uzik magi democracy haidare ko koi democracy chaliba mafam manina masai election haibasina madugi changing parikha oibanina election che koi hom toi haibi wala in aduna ngasagi koi gi kari hani koi gi magi election haibas da masai election jauzeroi aidi election jauzeroi adu khire candidate sing jeloni khire party sing je khire ka ki ba mata masi taro aduna jauzeroi haiba adigi mana ai vote si ai pen da badena maram moidana noi ta mana maram moidana koi election chi jauzeroi ka haiba adung basu mayam toi ko hojik budi violence leire aduga masi koi mamang do sam thingnagre koi election si masi tohum thokti haidana masi boycott toba adigi masi hom thokti haidana toba adubu election didi tawdaba yadabani na adum tawgi natra ko adum tawgi adum pangtoki aduga simasu akoina khangi mamangdagi boycott tawba matam sing yamna kanna boycott tawba matam sa in hafet yeng ibang sai je moi jening dri yeng even koi sarasun sing biram gani thonggan koi bom pokhai hin natra ko matam di boycott sa am kalleba adi ban candidate ki yum bom pokhai hin misi mina yawrim meyam yawrim ado election ki boycott tawba marks da masagi ko thadagi ba masing ji yam wangi vote yam percent thadai 90% cha da mawdragi mathada thadaba kendra kungi mayadi ko cha da mawdra thadaba mali matam ji ani yeng adi election gi turnout si kamain to gen yeng matam da aduna masagi maduna kanada favor to matam dugi ruling da du favor to ai matam da ko gi han kun tha mu da madagi congress matam gar male ni phura kan 2012 ki election ni congress ta rule to matam ne aduna haizen ningi di koigi hojikti koigi violence leiba pen da noi taba lan ma mayok na basina maram moidana lan han loiselu violence han loiselu adu election ko na to haibagi laiba koigi sigi wakat sidi laiba sigi tabi sidi yamna juni no ba pot amadi oeba adubu hojikti election ji tawsan gre parikha dong na koigi masagi parikha ji yahudraga mathang koigi musinbi waiba yaroi da banina tanja amakhtang masigi lakpa soina tawga do pot oibanina masagi masidagi laptopagi mahuta maduda changjala masagi aina pamjaba natragana akoigi pamjaba borga su nota yauri ko madugi election gi magi process da participate waisidi magi ganatantra gi madugi heart haitar ko madudi oe aduna aina ahan bagi first round sida aina thamjani masi akoi hope na change por pangamde hope ti ya mathau tai koi asa na koi gi ahong mati porakte aduga ahong ma porakpadi bhot na di porai haidana yam pasabra sogal ma hai madudi karino haida
hope for change siga vote for change siga karma khan gadagi hana okay han round vote for change se masom da koi mai onsen je bane mai on thamjai mai onsen je phajana onsen je phana onsen je be ria dune thank you oja chinglen pon birak podo karim kan da yeng bosingna bom pokai be wari si pokai kan da bom nam pokai re matam election he lakpa election yade koina masi election to we are election boycott to be area sing kyam burame 2012 ki vote ni oja chinglen thambi beduna around January tang aroi do income da kun ma thoi swai do ngone 2012 ki Chinglen assembly constituency ki congress mirep ki yungi manung de te yungi mapan da pokai bada mi si minya yaw ki adoi do to wodu election je phana boycott tor so aduni nga sai gi voting gi kari gi percentage yongodi yam wang ba aduna karai de noma election yaning da ba election boycott to se masigi lisang sen wan thok leite adu gi mota participate tawraga sumna election yaw ba aduga aphaba candidate puthok puto adom to mai onsen bagi adune phani habi area do ja tamo chowi maroina very precisely MAYOL gi effort si kamai ubi handak tagi hobani maroina 2023 gi December doi dagi changchal lakpa adugum campaign ni leptana hojik pawbuda idea behind the budi prince na haibadagi choropong khangbiramran khale adubu mase kuina changani haibadudi prince su fil tawi MAYOL su fil tawi yes honarakpa kharagi tangkak tha mani December tha ahumari manga swaida result uba phangadra natrana sara result uba mase matam changini drag karim kwanda India gi system akhoi gi su akhoi state ki ojer su election gi kari gi system se adum khara adum masagi ka hitare fataba dagi absent yen bu su chakchan hejana bu or su madugi adum yam sathi bai tai amot pa hainabi ma amot pa nom sam lai gramina on thok pa matam chani changni haibe area kamai thamining se sir yan hanna koigi democracy sat pa leibak amada karamba party natraga karamba political party individual na koigi administration natraga lengak sigi niyum puthokpa lebak salaiba haibasigi sahi manga da decide tawdobnina the primary duty of a democratic country witaragadi election pangthok pasine aidi people aigi right aigi constitutional duty and privilege ko asigi vote sida madu exercise tawru matungda sahi manga gi government am khanduribne ado aigi is a citizen aigi thauni khanbai aigi thauni because state oigera assembly oigera lok sabha oigera it is a duty of the citizen to exercise his or her franchise to elect the government aduna political party mayam miyoi mayam aina kari khalli haibagi campaign sida pesha changi a chawrba lam natraga constitutional karigum party amana aigi voter mayam da natraga lamdam amagi voter lakh amada lising kun kunthra da aigi vote thada hanabagi damakta aina pami bise kari no haibado madugi campaign dugi expenditure chang ya campaign da chang baduri no problem election commission is dum ayaba piri limit amakanda public na natraga hojik hainariba sina karigumba maduda natana vote si leiba haibaduni yes adi yelaga aduga mayamna leiba khotba maduni hojik mayamna object tamribise all india ki trend da natraga hojik north east ki trend da hojik hainaribase arunachal pradesh da koi election ure even mla mayam karikra khoina candidate mayam na haibase kayam candidate amana mla da paisa kayam changi haibase openly hainai recently handak nagaland da election loigre state assembly agoisu nagaland da reporting gi magi matangi tangka chalu buda mla mayam na sen kaya sim hainai kuidri manipur da su mla gi election da kahudaba mayam kagiba mayam off the record paisa kayam changi ama changi even manipur gi mayam na ge nangdi paisa kaya changre ka naga public ta bhaw hek hanar yauri hoi maduna to pa amana tabida hojik hainari basi nahan taramba chahi ama ni gi mamang da ormale aina impact su hajiki buduni manipur da lariba both hadagadaba particularly age group amana khogi yamna idealistic oiba group amana aikhoi chaksa heijana ba yauroi haibagi decision ama natraga aikhoi lekai gi polling booth ki group ki mla lepkadaba mayam da gi khainaraga chaksa badu madu yaroi natra khoi yauroi haibagi movement na ba manipur da udri phawbudi akhoi gi trend si yam wagani tingbusu wagani because culture amo oithokre haidi electioneering haibagi process is the campaign ama chatharak bada magi candidate amana
यूथ टीम नत्रगा मागी वर्कर ओगिदोरिबा मयाम से लेकाई खुनि मागी दि कैंडिडेट मागी दि चाक होम लग चागरे मरियक चागरे ना हाइबगी ट्रेन अमा लापदु कुइग्रे कुइरकपसी आइडियल ओरिबा यूथ नत्रगा एक्टिव ओरिबा मयाम सिना मदु यावरोय हारकपा मतमदा चेंज अमा लाखनी ना हाइनबसी डिबेट नि कुइना अदुम हाइनरे अदुसु अदुम सिस्टम अमोन लाखरे नॉर्थ ईस्ट दा तंगतकना याम क्लियर ओइना इलेक्शन दा कैंडिडेट अमना पैसा थादब यारोय यामना माना खर्चा तहनब यारोय भोटर लहेनब यारोय हाबसे सो फार उड्री एक्सेप्ट फॉर वन स्टेट मिजोरम नतना नॉर्थ ईस्ट दा हौजिक इलेक्शन दा कैंडिडेट अमना लेकाय लेकाय दा खुंद चंगागा मागी पैसा थाददना खोमदना अतोप चनरिबा लरिबा मयाम सिनतना देयर इज ओनली वन स्टेट इन द एंटायर नॉर्थ ईस्टर्न रीजन मे बी इन द एंटायर कंट्री अदुदने खोइना मिजोरम की यूथ की रिलीजियस की एनजीओ की सीएसओ की इवन इंक्लूडिंग चर्चेस हंदकी ममांगी मिजोरम की इलेक्शन देदुदा मखोइगी चर्च मयाम सीएसओ मयाम अदुदगा अखोइगी यूथ मयाम की अखोइगी एसोसिएशन नत्रगा ग्रुप मयाम मसिना कैंडिडेट मयाम दा हाइबसे अखोइ नोइना अचुम तोरप पामी अदुना हेक्ता पैसा पायरगा अमदा थोरपदु यारो हाइबसे क्लियर एग्जांपल उगी बसे सो फार अखोइजु इलेक्शन दा चटनाग हेक उरुबुदि नते अदुबो रिपोर्ट तगी तारकपदगी न्यूज दगी उरकपदगी ममांगदसु अमुक्तदी उरुरे अदुगा आई थिंक व्हाट ट्रेंड दैट मिजोरम हैज सेट अदुगा व्हाट पीपल ऑफ मणिपुर आर डिबेटिंग टुडे ऑलरेडी एग्जांपल ओइन उगरे सरट को अदो हंदकी इलेक्शन सिदि मयामना हाइनी हंदकी इलेक्शन की एमपी सिदि आउटर गिदी हमू नत्रगा कर्म मोंग कैंपेन पैसा पुलप चटपनो नत्रगा अखोइगी खुनगी सिंग चटप्रा अदुगा हंदकी इनर की हाइनरीदी हंदक एमपी इनर की कागिबदुदी मराइबक याम फरबने हाइरी हंदकसे काबदो बिकॉज करिगिनोइदा हानगी याम हेक्ट दुम दाम द हेक्ट पैसा याम तिंगदना चटपदो मदुदी ओइररोय सिचुएशन सिनसु परमिट तौद्रे अदुगा कनोसिनसु लेरिबा हुजिकी पॉलिटिकल कनोसिनसु मदुना लाउट तौद्रे को अदु तारगदी वेरी लकी दैट हंदकी लेरिबा ट्रेन असिदगी हौरगा हुजिक अखोइगी यूथ मयामना हाइरिबा मयामना हाइरिबसे तौबदबु हाइना नारोनदगी लेकाय लेकायदा ग्रुप ता चलगा मागी युम दा थेलुबगी हयंग पुंग अनि फावबा आईगी पैसा याउद्रि खाइगदी बोथ हादबा थोयना हाइबगी ट्रेंडो अदुगिदु अखोइना नमथबा अमा मदुगी ट्रेंडो काहेनबा अमा तसेंगना अदुनि द नीड ऑफ द आवर ना हाइरिबसे ओके बिकॉज मणिपुर से हौजिक इलेक्टोरल प्रोसेस नत्रगा एनीथिंग हाइरकपदा सक्सा हाइजानबा अदरगी लेकाय मयांगी ग्रुप चलगा कैंडिडेट तगी कनोनीबा अदुना मणिपुर दा हौजिक सोशल वर्कर नत्रगा कनागुंबा मैखोइदगी मणिपुर की दमक नत्रगा पीपल की दमक अफब थबक थोरकनी नत्रगा याम लालोय हाइबगी अदुगुम सक्तम अमा पुथोरकेना खनबा मतमदा फागीद नतना असेंबा अमा इसमादी याम फैने है अदुबु भोट लेप ngमोय पैसा लेते हाइबसे मणिपुर ददी हाइरकपसे ऑलमोस्ट 1.5 डिकेड कुंबा सुजलकपगी ट्रेन से आई थिंक इट इज अ वेरी ट्रेजिक अखोइगी लमदम सिगी लाइबंग थीबनेना अदमाइना हाइगे सरट को अदुगा हौजिक न्यू ट्रेन और व्हाट एवर द ट्रेन अदुगा हंदकी इरांग थोकपसिना सैंपल अम ओइब्रा नत्रगा सेन यामना कनो तौदबगी एकता इरांगी मोंगदा अदुमदी उद्रे अदुबो आइडियल ओरिबा चाही अमगी यूथ लैरिबा अदुदगी सीएसओ मयाम लैरिबा मयामसे इलेक्शन की मतमदा मयामना अखोइगी उमु पंगथबदो पंगथबिगनु हानगी अदुमाइना मणिपुर की चन्नबीगी मतुंगिना इसा की स्टेचर एंड स्टेटस मेंटेन तौबिरगा प्लीज एक्सरसाइज योर फ्रेंचाइज अदुगा आइगी कंसाइंसना आइना पामजबदो पेनना चलगा थादबियो हाइबदो आई थिंक नहोंना अमुक मदुगी डिबेट से अमुक हंजन तौरगसु भोट मयादला हाइब नतब मदुगुमा ट्रेन अमा लाप फब्राइना अदुमाइन थमजगे हामदो